Koki Student Organization Chusampur District ki Maikaidagi Thadorakpa Press Release Mangasi Hairiba Press Release Asida Paliba Warol Karana Ngasi Tang Tarahumdoi Thamang English Nganiga Kunga Taruki Ayukta TBA Search ki leader yauna Maralijadrava Mioising Ambush Tauduna Tamthina Hard Kibabu Akan Mamonga Condemn Tawi have a wap Hairiba Taudu Osina Kojimamasum Baitum El Zangnom Pai the Tokibani Hari, Hariba Taudo sing a piba Namleroidaba, Tamtiba crime money, have a wapam yona, Makatan Sufung directly. Hariba Siro Lasida, State Law Enforcement Agency sing the Maral Siba the Natana. ZUF Kasum NSN I am proxy Masum, Arambai Tingol Akan Mamonga, Maral Season Bagel Loinana, Nasunum Til Pung Taraganitu Makaidigi, Habidi, Tang Taram de Tama in the Singaniga Kunga Taruki Susam Pudisicta, Total shutdown, indefinite shutdown lock tokle, have a wapam yon fong directly, Makatana shutdown period Ashigi Manunga, Santi Oina Amasum, English Cooperation Pivinava, Makoi organization sing atopasing the Su Fondo Creek, High River shutdown Sigi Manunga. Medical emergency press amasum media electricity amasum religious ceremony singdadi komthok kone have wapam yauna su phongdorakli hauzi yaki mamangna kangpok piktigina susampur gi satpagi lambida kodjinga kolen gi marakta sakangdapa singna ambush torokpada hauzi phawbi oina kuki miyoi mari sire miyoi sibi gi masing hengalakpa yari miyoi kyaman aso apan nangle haiba social media le video footage amasum Photo kaya galoina hausi viral oirakli makhataba update miyam punang aminasi hausi report amadana kangpo koki militant sinaba miyoising kodjinga gari ani marak lakpa liangmai community gi miyoising sorona miyoy koki miyoy manakti koki militant singna phadu yari miyoy kyam aso abanang makhataba subsaba update video footage Israel na UAE da iron dum bacteria masum personal sing thakri Middle East handa kilan asida Iran misal masum drone kapsinduna yamna kan attack tawkiba United Arab Emirates UAE da Israel na khamthina sophisticated oiba iron dum air defense system masum madu operate tawna personal sing thakri hadi wapamasi Israel da ladiba United States ki ambassador Mike Hakabina phongdokhibani Israel amasum UAE animaksi Iran gi yamna yengthina maramna defense ka mari hen sisilakli Israel na makoi khamtheng na mai paklaba air defense system ama UAE da pi bhaibisina hauzik ceasefire tawduna Iran lan leptuna laibisi matamamada kairaktuna lan amuk torakadra haina singna hali iron dum battery sing piba masumadubu operate tawna bigi damak personal sing thabagi wapamsi UAE da Israeli military deploy tawgi matangda ahanba phone na laptop thawdu amasu ori Abraham Accord ki ahanba member oribi United Arab Emirates ki dama harabu phongdok pi wapam thamni masigi accord asigi kanaba si yengbiu Israel na UAE da iron dome battery sing amasum operate tawda mating pangna bigi dama personal sing thakri haina Hakabina Tel Aviv ta phongdok kiba conference amada phongdoki Panbayavadi Abraham Accord ki makara UAE na English ngani ka kunda Israel bu recognize tawduna diplomatic mari thamki matamdur Israel bu maru phongna muthatkani haina wasak payamna phataba kangbu ni hairiba Iranian racism na kana yaning da bus phongdorakhi Israel gi iron dome air defense system masigi battery ama haibisida khillaga thamba launcher ahumdagi mari phaw yauri masigi launcher amamamda Tamir interceptor missile kun yauri maramaduna iron dum battery amana missile khumfudagi marfu phawba kapthoktuna yeknabagi projectile thugai bangamdi battery amana ngakthokpa ngamba si square kilometer sarongna samga yankhai gi area ni 60 amasina kilometer mari dagi humdra phawba thapa maphamdagi kapsilakpa projectile sing thugai bangamdi 60 amasigi mai pakpagi sangasi angakpa pangna sada maudragi mathakta oidi hadi This is an immediate information to the public that the Khudong body has immediately called for a total shutdown in Sadar Hills regarding the killing of the Khudong Baptist Association leader, church leader from between Kot Lane and Kot Jim this morning on the 13th of May 2026. अभी का ताजा खबर अभी गाड़ी बंद कर रहा है मणिपुर कानकुपी डिस्ट्रिक्ट पे जाने नहीं दे रहा है किसी को कुछ हो गया बोल रहा है इसलिए
Kamjong district ki sasat PS tagi kilometer yankai rom tamak lapnana Myanmar da leiba Meetei-kuki kulgi yumsing mai thadokre IAD plan tarom le tha asigi taret ki anganba ayuk tagi hauraduna Indo Myanmar ngamkai paring da leiba Manipur gi Kamjong district ki kasong khulen amasum sasat police station ki jurisdiction singa konba namli wangli amasum Z sorokulda ngamkai lana Myanmar rom ni ki sangsilakpa KNAB PDF ki marsing yamlaba kedar singa Kaithel yauna yum kaising gari masa amasum asawuna singba mai thadoklam kiba amasum Manipur sangjapam lauduna lairakhibi Myanmar gi nupi amabusu sowalambaga loinana khunja khradana natana gari amasum pochai sing munduna pukibagi thawdok sing thokraba matungda Myanmar gi ngamkai manungda laiba kuki singi molnoi khulgi yum sing mai na tumna thadokre Thawdo asigi matangda phangbu report singi matungina yum mai thadokpagi thawdo asi Manipur gi Kamjong district ki sasat police station dagi nongpoklom da supnatagi kilometer yankai rom tamak lapnana Myanmar gi ngamkai manungda leibani hari khulasi da supnatagi kuki khunja singi yum taraga mangarom tamak leibaga loinana khulasi gi khunja singi masing su yamde hari khulasi da kadom dagi lakhibano khangaudaba afaba makal gi kusukulai matiksana paiba mioi khrana Ngarang nungthil pung ahumlom tarakpada sangsilaktun khulasi gi yum taraga mangarom tamak leiriba adu mathang loina mak mai thadorakhibani hari yum mai thaki bamioi singaduna khulasi loisilak yoksilakpada mai thadringai gi mangoinana nongmai ron khar kaptuna yum singa sida leiramba khunja sing magi yum thadoktuna selhanki nopi angang yauna khunja singna mayum thadokladun lanjena khraba matungda makhogi yum singa si mathang mai thadokhibani hari Thawdo asida khulasi gi khunja amata asu open nangkidi khunja singna thawai hingnabagi damma nongmai makhol tabadagi lanjena bada maru oiba polam sing amata puduna sian mangamdabanina makhogi yum singadu mai thadok para pose ke adi tumna sakri adi pausna makhatana haibada Myanmar gi ngamkai manungda Manipur ga tainana leidi Meetei-kuki khulgi masing taraga manganom tamak leiba yum sing tumna mai tharambagi thawdo asi NSN IM gi isdan frank ki kedar sing oigani thajanari Ngarangi thawdo asigi matangda Manipur police ki social media platform X ta phongdorakhibu wangmagi waphamgi matunginadi thawdo asi Myanmar based tobu tangkul militants na sathaboigani khulasi India amasu Myanmar gi ngamkai paringda yungba border pillar number chamaga taraga humdoi digi supnatagi kilometer ani rom tamak lapna leibani hedi amaromda thasigi taret ki ayukta Myanmar based toba KNAB amasung PDF ki masing yamlaba kedar singna afaba makal gi kusukulai paiduna laklaga rocket propel grenade na sing sijinaduna Kamjong district ki namli wangli amasung Z suro na sing mukul singda akan be attack sa tharam kraba matungda Kamjong district ki kasong kulen police station nagi nongsuplom da kilometer yankai rom tamak lapna na leiba border pillar number 90 ga naknaba mapamada KNAB PDF na plan torambu oigani thajaba mapangal kalaba improvised explosive device IED ama thingna khiyari IED asi wire gi matingna battery da connection toraga pokhayana ba plan toramane